Ngasi numidang wairang phongkiba Kangleipaki Meragi Pause diki maruoiba pau khara khangasuraga miyamda khudo tamjage Kuki terrorist singna namai amade bong kapsinduna landarakpada police personnel ama sokle khunja sing lanjena khrei ngasi ayu pung 11:35 taba matamda Imphal East District ki Lamlai Assembly Constituency ki Yangampopi Police ki manung chana leiriba sana sabe amade thana popi maitei khulda Kuki terrorist singna bom amasung nomai kapsinduna akanba maungda landarakpa aduda Manipur Police ki Special Commando ki riflesman ama nomaina panduna Asok apan nangkhre choklaba Special Commando ki personnel adugi maming ke Haridas ay 38 apokpa Rajen Kawi lamdeng khunawdagi ne ngasi nungthil pung 3:00 taba matamda Kuki terrorist singna nomai kaptharakpam oiriba sanasabi ki mafamda changsinduna Kuki terrorist singna nomai kaptharakpa adu ngakthoknaba handuna nomai kapada Kuki terrorist singna kablakpa nomai maruna mahaki oi thangba lengjumda panduna soki khudakta Jennings Hospital da pukhatuna laying chathaki hauzik khudong thingai oidre hairi thaudu asigi matangda pause asina khunja singdagi phangba paugi matung inade ngasi ayupung mapalam taba matamda sana sabigi lampakta job ka suba mayoi singna thabak suringai amade photo kapagi thabak chatharingai matamda ikhang khanghauduna Kuki terrorist singna urangpategi nomai kapsilakhe masigi matungda makhatana sangram tuichin amade oyoksing hairiba Kuki terrorist singna dominate tawdana lairiba maphamsing asidagi nomai kaptharakhibane nomai ram kya kapsilakpa matungda bom amasu kaptharakhe adobu khunja singna lairiba mapham adu yawba ngamdabadagi mishi mina amade aso apandi yawkhide nomai kapsilakpa aduda manak aduda lairiba security force ki kanguna handuna nomai ram kaya maram handuna kapkhe adoba Kuki terrorist sing aduna hanba laitana sana sabige mafam singda su kapsilakki haire khunja singna makhatana phongdorakibagi matung inade Kuki terrorist sing namai kapsilakpa aduda sana sabe thamna popi yengang popi amade shanti khombal hairiba maitei khulda lairiba mafam sing asida khunja sing masa masagi mayumdagi chathopa ngamdana lotuna lainakhe khunja kharadi masagi ingol amade labukta thabak suba tholakpada khanghauduna nomai kaptharakpa aduda laikhada pakthaduna lotuna lainakhe ngasi nungthil pung 2 helaba fawba khunja sing chathok chasin tawba ngamdana lainakhe haire Sabuko Khunau Village Development Committee ki Secretary Ningombam Thoibana Pause asiga wari saba matamda phongdorakhibade Kuki terrorist singna nomai amadi bom kapthaduna landarakliba se Sabuko Khunau lambi haina khangnaba sana sabe amade yangang popi phawna chapayaba lambi asida miyam chathok chasin tawdanaba hairiba lambi ase makoina thingjinabagi thabak chatharakpane Kuki terrorist singna ngasidagi nomai humnigi mamangdagi ahumlak hanna mathakta pankriba maitei khulsing asida hanna landarakhravane adubu pawa si Manipur lengaki nakong yauraba mga sifawada Kuki terrorist singna dominate tawduna lairiba sangram tuichun amade uyoksing haina khangnariba mafamsing asida coming operation na singba chathaduna Kuki terrorist singbu phadoknaba amade takthoknaba hotnadriba si karigino masina takpade khulai pajadaba micham miyam Kuki terrorist singi makhuta sijero haibaga chap manei Maduna athupa matamda Kuki terrorist ngase takthoknaba thabak laingangna paikhatpiyu Maduna travade ngahak leitana Kuki terrorist singna bom amade nomai kapchenduna landarakpadagi khunja sing leitana leiba ngamlaroi haina phongdokhi makha tarakpa pauda army ki kespa na lambi thachinduna Manipur police ki kangu thingjinduna thamlurei ngasi thana popi amade yangang popi ki mafamsingda Kuki terrorist sing nomai amade bom kapchenduna landarakpa asida khunja sing masa masagi mayumda leiba ngamdabadagi lanjenaba yawnakre cherak asida Manipur police ki kesba gari yawna Kuki terrorist sing nomai kapsilakliba mafam adu tamna changsinduna Kuki terrorist sing takthoknaba changsilakpada yangang popi thongkong Emmanuel School mayada Indian Army ki kesba gari ni lambida thachinduna Manipur police ki kesper gari changhandana thamki maduda miyam hawraktuna Army ki kesba gari adu handoknaba haibada adumak thachinduna thamke army ki thawung aduda penadraba miyam horaktuna kesper gari adu inthoknaba honakhe maira paibi ima singna kangsi khingduna miyam kokthokduna army ki kesper gi gari adu mafam adudagi handokhi kadabane haiba kholaw kaya lawba amasung miyam gi akambi yaw horakpadegi lambi thachinduna thamlamba kesper gari adu handokke
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯂꯝꯕꯤꯗ ꯀꯦꯁꯄꯔ ꯐꯥꯖꯤꯟꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯐꯣꯡꯅ ꯇꯥꯛꯆꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯣꯡ ꯇꯦꯛꯄꯗ ꯑꯍꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯉꯥꯡ ꯑꯃꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯥꯖꯦꯠ ꯑꯅꯤ ꯐꯥꯎꯅꯕ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯔꯤ ꯕ꯭ꯔꯤꯖ ꯇꯦꯛꯄꯗꯒꯤ ꯊꯣꯡ ꯂꯜꯂꯛꯄ ꯑꯍꯜ ꯑꯃ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯑꯇꯦꯛꯄ ꯊꯣꯡꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯃꯤꯌꯥꯝꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯄꯣꯈ꯭ꯔꯥꯝꯕ ꯕꯤꯗ꯭ꯌꯥꯄꯇꯤ ꯗꯦꯕꯤ ꯆꯍꯤ 82 ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯈꯤ꯫ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯕꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯈꯨꯗꯛꯇ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜꯗꯒꯤ ꯂꯧꯈꯠꯇꯨꯅ ꯅꯣꯔꯊ ꯑꯦ.ꯑꯣ.ꯁꯤꯗ ꯂꯩꯕ ꯔꯥꯖꯃꯤꯇꯤ ꯁꯤꯇꯤꯗ ꯂꯩꯈꯠꯅꯅꯕ ꯄꯨꯈꯠꯄꯗ ꯂꯩꯈꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯔꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯗꯅ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯕꯦꯔꯤ ꯕ꯭ꯔꯤꯖ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥ ꯅꯦꯄꯥꯂꯤ ꯕꯁꯇꯤꯗ ꯂꯩꯕ ꯀꯥꯔꯀꯤꯅꯣꯁ ꯃꯅꯤꯄꯨꯔ ꯀꯦꯟꯁꯔ ꯀꯦꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁꯤ.ꯏ.ꯑꯣ. ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯗꯣꯛꯇꯔ ꯒꯨꯂꯥꯝꯖꯥ ꯁꯤꯡꯍ ꯃꯣꯏꯔꯥꯡꯇꯦꯝ ꯆꯍꯤ 60ꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯝ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯣꯝ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯒꯦꯠꯀꯤ ꯃꯅꯥꯛꯇ ꯊꯦꯠꯂꯝꯕꯒ ꯂꯣꯏꯅꯅ KCP-PWG ꯂꯥꯁ ꯋꯥꯔꯅꯤꯡ ꯍꯥꯏꯅ ꯊꯥꯕ ꯆꯦ ꯑꯃꯁꯨ ꯕꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫